ꯍꯥꯏ ꯑꯗꯣꯝ ꯁꯤꯡꯒꯜ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯚ ꯂꯥꯏꯐꯁꯤꯗ ꯀꯔꯤ ꯑꯦꯅꯔꯖꯤ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯃꯦꯅ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯒꯤꯗꯃꯛꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯒꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯦ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯉꯥꯏꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯐꯖꯅ ꯁꯦꯝꯕ ꯉꯝꯗꯕ ꯑꯗꯣꯝꯁꯦ ꯏꯒꯣ ꯈꯤꯇꯪ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯒꯣꯁꯨ ꯈꯤꯇꯪ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯈꯪꯅꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗ ꯊꯥꯖꯕ ꯏꯋꯥ ꯋꯥꯠꯄ ꯊꯥꯖꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯊꯤꯡ ꯇꯧꯔꯒꯗꯤ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯉꯥꯛꯇ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤꯀꯣ ꯑꯗꯣꯝꯅ ꯄꯣꯖꯤꯇꯤꯚ ꯑꯗꯒꯤ ꯊꯥꯖꯕ ꯊꯝ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯃꯤ ꯉꯥꯛꯇ ꯑꯗꯣꯝꯗ ꯆꯪꯉꯛꯀꯅꯤꯀꯣ Hi, this is Akila, a certified tarot and crystal healer. ꯀꯥꯔꯗ ꯈꯔ ꯂꯧꯈꯠꯁꯤ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯇꯒꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯑꯗꯣꯝꯒꯤꯗꯃꯛ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯧꯖꯤꯛ ꯂꯚ ꯂꯥꯏꯐꯀꯤ ꯑꯦꯅꯔꯖꯤ ꯑꯁꯤ ꯀꯔꯤ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯕ ꯄꯥꯝꯃꯤ ꯀꯔꯤ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯇꯥꯏ ꯀꯔꯤ ꯆꯦꯟꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁꯤꯡꯒꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯁ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯄꯥꯁꯀꯤ ꯃꯇꯝꯁꯤꯗ ꯃꯌꯥꯝꯅ ꯁꯣꯝꯗ ꯎꯕꯁꯦꯀꯣ ꯑꯗꯣꯝꯅ ꯃꯌꯥꯝ ꯑꯃ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯒꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯀꯔꯤꯌꯔꯒꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯁꯤ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯌꯥꯕ ꯑꯗꯣꯝꯅ ꯍꯣꯠꯅꯔꯤꯕ ꯐꯤꯜꯗꯨꯗ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯃꯥꯏꯗꯤ ꯄꯥꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯎꯕꯤꯀꯣ ꯑꯗꯣꯝꯗ ꯃꯥꯏ ꯄꯥꯛꯑꯦ ꯃꯉꯣꯟꯗꯗꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯏꯃꯣꯁꯅꯦꯜꯂꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯃꯥꯗꯤ ꯐꯖꯅ ꯑꯗꯣꯝꯅ ꯎꯠꯂꯤꯕꯁꯨ ꯃꯌꯥꯝꯗ ꯁꯃꯥꯖꯇ ꯍꯥꯏꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯑꯃꯗ ꯑꯗꯣꯝꯅ ꯎꯠꯂꯤꯗꯣ ꯑꯗꯣꯝꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯇꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣꯝꯅꯁꯨ ꯐꯨꯜꯐꯤꯜꯃꯦꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯦꯕꯀꯣ ꯇꯧꯕꯗꯕꯨ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯃꯤꯃꯥꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯣꯝꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯎꯠꯆ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯃꯅꯨꯡꯗꯗꯤ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯤ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯀꯥꯏꯅꯕ ꯐꯠꯇꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯅꯠꯇꯕ ꯏꯁꯥꯒꯤ ꯅꯨꯡꯗ ꯐꯨꯝꯃꯒ ꯊꯝꯕ ꯄꯦꯟꯗꯕ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣꯝꯁꯤ ꯏꯁꯥꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯐꯖꯅ ꯁꯦꯝꯕ ꯉꯝꯗꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯒꯗꯕꯒꯤ ꯑꯍꯥꯟꯕ ꯍꯧꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯣꯝꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯁꯤ ꯍꯥꯏꯗꯤ ꯎꯠꯂꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯍꯦꯛꯇ ꯆꯠꯇꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯣꯝꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯍꯦꯛꯇ ꯆꯠꯇꯕ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦꯅ ꯈꯟꯕ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯋꯥꯈꯜꯁꯦ ꯑꯃꯠꯇ ꯑꯣꯏꯅꯔꯦꯅ ꯈꯜꯂꯀꯥꯟꯗ ꯅꯥꯊꯩꯔꯒ ꯆꯠꯂꯤ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯈꯟꯕꯤꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯣꯝꯁꯦ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯊꯥꯖꯕꯤꯒꯦꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯑꯗꯣꯝꯁꯦ ꯏꯒꯣ ꯈꯤꯇꯪ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯒꯣꯁꯨ ꯈꯤꯇꯪ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯅꯣꯟꯖꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯒꯣ ꯈꯤꯇꯪꯁꯨ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯥꯏꯖ ꯅꯣꯟꯖꯈ꯭ꯔꯗꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯅꯦꯝꯅ ꯈꯟꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯨꯝꯃꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯛꯅꯕꯁꯤꯡꯗꯁꯨ ꯁꯤꯌꯔ ꯏꯇꯧ ꯇꯧꯊꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯀꯣ ꯁꯤꯌꯔ ꯇꯧꯊꯣꯛꯇꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯁꯤꯗ ꯐꯨꯝꯃꯒ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯨꯝꯃꯒ ꯂꯩꯒꯦꯀꯣ ꯁꯤꯀ꯭ꯔꯦꯠꯁꯤꯡꯁꯦ ꯑꯗꯣꯝꯒꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯄꯣꯠꯂꯨꯝꯁꯤꯡꯗꯣ ꯍꯟꯊꯅꯕ ꯑꯗꯨꯒ ꯑꯗꯣꯝꯗ ꯇ꯭ꯔꯁ ꯇꯧꯕꯒꯤ ꯏꯁꯨ ꯑꯃꯁꯨ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯍꯥꯏꯗꯤ ꯅꯛꯅꯔꯤꯕ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯤꯗꯣ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥꯗꯣ ꯄꯥꯁꯀꯤ ꯃꯇꯝꯁꯤꯗ ꯂꯣꯏꯅ ꯈꯪꯅꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗ ꯊꯥꯖꯕ ꯏꯋꯥ ꯋꯥꯠꯄ ꯊꯥꯖꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯊꯥꯖꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯌꯥꯝꯅ ꯄꯤꯛꯄ ꯍꯥꯏꯗꯤ ꯋꯥꯔꯤ ꯃꯆꯥ ꯃꯆꯥꯒꯤꯁꯨ ꯌꯥꯝꯅ ꯏꯁꯨ ꯑꯆꯧꯕ ꯑꯁꯨꯃꯥꯏꯅ ꯁꯥꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯃꯔꯤ ꯂꯥꯞꯊꯣꯛꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯆꯥꯅꯕ ꯑꯗꯣꯝꯒꯤ ꯊꯥꯔꯛꯈꯤꯗꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯆꯥꯅꯕ ꯌꯨꯅꯤꯚꯔꯁꯅ ꯑꯗꯨꯝ ꯊꯥꯔꯛꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯣꯝꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯕ ꯀꯃꯤꯠꯃꯦꯟ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯀꯣ ꯀꯃꯤꯠꯃꯦꯟ ꯄꯤꯕ ꯉꯝꯗꯕ ꯑꯗꯒꯤ ꯇ꯭ꯔꯁ ꯏꯁꯨꯒꯤ ꯃꯇꯥꯡꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯣꯝꯁꯤ ꯍꯥꯏꯐꯦꯠ ꯄꯥꯁꯀꯤ ꯑꯣꯏꯕ ꯄꯥꯁ ꯍꯥꯏꯁꯤ ꯍꯧꯈꯤꯕ ꯄꯥꯁꯁꯤ ꯅꯠꯇꯕ ꯄꯥꯁ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯀꯦꯔꯤ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ
ꯀꯦꯔꯤ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗꯨ ꯎꯕ ꯐꯪꯉꯤꯀꯣ ꯀꯥꯔꯠꯁꯤꯗ ꯀꯦꯔꯤ ꯇꯧꯔꯒ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯏꯁꯥꯁꯤꯗ ꯍꯥꯏꯕꯗꯤ ꯂꯦꯠ ꯏꯠ ꯒꯣ ꯇꯧꯍꯧꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯗ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯩꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯏꯃꯣꯁꯅꯦꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣꯝꯅꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯑꯗꯣꯝꯒꯤ ꯄꯥꯁ ꯂꯥꯏꯐꯀꯤ ꯈꯤꯇꯪ ꯄꯥꯁ ꯂꯥꯏꯐꯇꯨꯗ ꯂꯣꯏꯁꯤꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯆꯩꯅꯥ ꯈꯔꯗꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯎꯕ ꯐꯪꯉꯤꯀꯣ ꯀꯥꯔꯠꯁꯤꯗ ꯆꯩꯅꯥ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯁꯦ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯀꯩꯀꯥ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯒꯤ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯃꯦ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯕ ꯁꯤꯌꯔ ꯇꯧꯗꯕ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯁꯤ ꯊꯝꯃꯀꯥꯟꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯗ ꯁꯨꯃꯥꯏꯅ ꯐꯨꯝꯃꯒ ꯊꯝꯃꯀꯥꯟꯗ ꯃꯤꯃꯥꯡꯗꯗꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯔꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯍꯦꯛ ꯎꯠꯊꯣꯛꯄꯀꯣ ꯑꯗꯨꯒ ꯅꯨꯡꯗꯗꯤ ꯐꯨꯝꯃꯒ ꯊꯝꯕ ꯃꯌꯥꯝꯗꯨꯅ ꯑꯗꯣꯝꯁꯤ ꯌꯥꯝꯅ ꯂꯣꯟꯂꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯇꯣꯝ ꯈꯛꯇ ꯂꯩꯔꯀꯥꯟꯁꯦ ꯁꯤ ꯀꯥꯟꯁꯤꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯃꯌꯥꯝ ꯑꯃꯗꯁꯨ ꯑꯗꯨꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯣꯝꯁꯤꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯪꯉꯛꯀꯗꯕꯁꯤꯗ ꯑꯗꯣꯝꯒꯤ ꯍꯥꯔꯠꯇꯣ ꯑꯣꯄꯟ ꯑꯣꯏꯗꯕ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯗꯕꯀꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯒꯤ ꯀꯥꯔꯠꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣꯝꯒꯤ ꯆꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯒꯗꯕꯁꯦ ꯑꯗꯣꯝꯅ ꯑꯅꯛꯄꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯅꯛꯄ ꯅꯠꯇ꯭ꯔꯒ ꯏꯅꯔꯖꯤ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯈꯪꯅꯕ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯑꯗꯣꯝꯗ ꯈꯟꯖꯕ ꯑꯗꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯦꯅꯔꯖꯤꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯒꯤ ꯑꯗꯨꯝ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯈꯪꯖꯤꯟ ꯎꯖꯤꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯗꯤ ꯍꯥꯏꯗꯤ ꯃꯆꯥꯗ ꯎꯁꯤꯟꯒꯟꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯀꯣ ꯑꯗꯒꯤ ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯣꯏ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯤꯔꯛꯏꯕ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯏꯍꯥꯟ ꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤ ꯑꯗꯣꯝꯒꯤ ꯂꯚ ꯂꯥꯏꯐꯁꯤ ꯁ꯭ꯃꯨꯠꯂꯤ ꯆꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯁꯣꯜꯃꯦꯠ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯐꯪꯅꯕ ꯍꯥꯏꯗꯤ ꯁꯣꯜꯃꯦꯠꯇꯨ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯆꯥꯅꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯀ꯭ꯂꯣꯖ ꯇꯧꯔꯒ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯊꯃꯣꯏꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯄꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯁꯤ ꯍꯥꯏꯌꯦꯅ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯋꯦꯜꯀꯝ ꯇꯧ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯦꯛꯁꯦꯞ ꯇꯧ ꯑꯗꯨ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯂꯥꯛꯏꯕꯁꯤꯡꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇꯀꯣ ꯑꯅꯛꯄꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕ ꯍꯥꯏꯕꯗꯤ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯎꯁꯤꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯅꯛꯄꯁꯤꯗ ꯂꯥꯛꯀꯗꯕꯁꯨ ꯑꯗꯨꯃꯥꯏꯅ ꯎꯏ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯔꯤꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯍꯥꯔꯠꯇꯣ ꯑꯣꯄꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯒꯥꯏꯗ ꯇꯧꯔꯤꯕꯁꯤ ꯑꯗꯣꯝꯅ ꯍꯥꯔꯠꯁꯤ ꯀꯃꯥꯏꯅ ꯑꯣꯄꯟ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯗꯤ ꯑꯗꯣꯝꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣꯝꯗ ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯗꯣꯝꯒ ꯆꯥꯟꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯒꯣꯗꯨ ꯍꯦꯟꯃꯟꯈꯤꯕꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕꯩ ꯃꯆꯥ ꯏꯁꯨꯗ ꯑꯆꯧꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯍꯟꯗꯣꯛꯈꯤꯕꯁꯨ ꯂꯩꯌꯦꯕꯀꯣ ꯍꯟꯗꯣꯛꯈꯤꯕꯁꯨ ꯂꯩ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯣꯝꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯗꯣꯝꯒ ꯆꯥꯟꯅꯗꯦ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏꯅ ꯇꯧꯋꯤ ꯑꯗꯨ ꯇꯁꯦꯡꯕꯒꯤ ꯀꯥꯔꯠꯁꯤꯗ ꯎꯠꯂꯤꯕꯩ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯁꯣꯏꯕꯁꯤ ꯁꯣꯝꯗꯅꯤ ꯍꯥꯏꯔꯤꯀꯣ ꯑꯁꯣꯏꯕꯁꯤ ꯁꯣꯝꯗꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯩꯅꯤ ꯆꯦꯟꯖ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯣꯝꯒꯤꯃꯑꯣꯡ ꯈꯔ ꯎꯕ ꯐꯪꯉꯦꯀꯣ ꯆꯦꯟꯖ ꯇꯧꯔꯣꯏ ꯑꯩꯅꯤ ꯀꯩꯝꯇ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯏꯒꯣꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯈꯤꯇꯪ ꯂꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣꯝꯒꯤ ꯍꯥꯔꯠ ꯕ꯭ꯂꯣꯛ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯈꯪꯗꯅ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯄꯥꯁ ꯂꯥꯏꯐꯀꯤ ꯈꯔꯁꯨ ꯇ꯭ꯔꯣꯃꯥ ꯈꯔꯁꯨ ꯀꯦꯔꯤ ꯇꯧꯔꯒ ꯑꯗꯣꯝꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯔꯠ ꯆꯀ꯭ꯔꯁꯤ ꯕ꯭ꯂꯣꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯦꯕꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯗꯣꯝꯗꯗꯤ ꯌꯥꯝꯅ ꯍꯥꯔድ ꯑꯣꯏꯌꯦꯅ ꯈꯟꯕ ꯌꯥꯏꯀꯣ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯒꯥꯏꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯁꯦ ꯈꯤꯇꯪ ꯂꯦꯠ ꯏꯠ ꯒꯣ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯆꯥꯗ ꯏꯁꯨ ꯑꯆꯧꯕ ꯁꯥꯒꯠꯇꯕꯀꯣ ꯑꯗꯨꯒ ꯊꯥꯖꯕꯁꯨ ꯈꯤꯇꯪ ꯊꯝꯕꯤꯕ ꯀꯣ ꯊꯥꯖꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯆꯥ ꯈꯨꯗꯤꯡꯗꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯑꯔꯣꯟꯕ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯃꯦ ꯑꯗꯒꯤ ꯑꯗꯣꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯝꯕ ꯑꯗꯒꯤ ꯑꯣꯄꯟ ꯍꯥꯔꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯀꯣ ꯁꯤꯁꯤꯒ ꯍꯥꯏꯗꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯁꯨ ꯃꯥꯒ ꯆꯥꯅꯅꯕꯒꯤꯗꯃꯛꯇꯀꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯗꯣꯝꯁꯨ ꯌꯥꯝꯅ ꯄꯦꯟꯊꯣꯛꯄ
ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯊꯥꯖꯗꯕ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤꯗꯒꯤꯁꯨ ꯈꯤꯇꯪ ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯔꯤꯀꯣ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯀ꯭ꯂꯣꯖ ꯇꯧꯔꯒ ꯊꯣꯡꯗꯨ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯆꯪꯉꯛꯀꯗꯕꯁꯦ ꯁꯤꯒꯤꯁꯤ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯁꯣꯁꯦꯜ ꯃꯤꯔꯛ ꯀꯩꯀꯩ ꯇꯤꯟꯕꯁꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯈꯜꯂꯦ ꯂꯣꯟꯂꯤ ꯑꯣꯏꯅ ꯏꯇꯣꯝꯗ ꯂꯩꯔꯒ ꯄꯣꯊꯥꯔꯀꯥꯟꯗ ꯑꯗꯣꯝꯁꯦ ꯁꯥꯟꯇꯤ ꯐꯪꯉꯦꯅ ꯈꯜꯂꯦꯕꯀꯣ ꯇꯁꯦꯡꯕꯩ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯁꯤꯅ ꯎꯠꯂꯤꯁꯤ ꯃꯇꯨꯡ ꯑꯣꯏꯅꯗꯤ ꯑꯗꯣꯝ ꯂꯣꯟꯂꯤ ꯑꯣꯏꯔꯒ ꯏꯇꯣꯝꯗ ꯂꯩꯀꯥꯟꯗ ꯀꯩꯁꯨꯝ ꯁꯥꯟꯇꯤ ꯐꯪꯗꯦꯀꯣ ꯍꯦꯟꯅ ꯑꯗꯣꯝꯗ ꯍꯥꯏꯕꯗꯤ ꯏꯁꯥ ꯏꯇꯣꯝꯗ ꯂꯣꯟꯂꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯤꯌꯔ ꯇꯧꯅꯕ ꯂꯩꯇꯕꯒꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯐꯤꯜ ꯐꯥꯎꯔꯀꯥꯟꯗ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯣꯝꯗ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯁꯦ ꯑꯗꯣꯝꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯒꯤ ꯊꯥꯖꯗꯕ ꯇꯧꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨ ꯏꯒꯣ ꯑꯣꯏꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯃꯤꯔꯛ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯤꯟꯕ ꯁꯤꯒꯨꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯁꯤꯅꯦꯕꯀꯣ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯏꯁꯥꯁꯤꯗ ꯁꯦꯝꯗꯣꯛꯄꯤꯌꯨ ꯉꯥꯛꯇ ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯁꯣꯜꯃꯦꯠꯇꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯊꯥꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯗꯣꯝꯅ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯗ ꯆꯪꯉꯛꯄ ꯉꯝꯗꯕꯅꯤ ꯁꯤꯅꯦꯕꯀோ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯂꯩ ꯑꯗꯣꯝꯅ ꯌꯥꯝꯅ ꯍꯥꯔꯠ ꯑꯣꯏ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯉꯩꯁꯦ ꯁꯦꯝꯗꯣꯛꯄꯗ ꯈꯟꯒꯅꯤ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯍꯥꯏꯗꯤ ꯑꯣꯏꯈꯤꯕꯅꯤ나 ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯑꯔꯨꯕ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯁꯤꯅꯦꯕꯀꯣ ꯏꯁꯥꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯁꯨꯝ ꯑꯔꯨꯕ ꯑꯋꯥꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯁꯦꯝꯗꯣꯛ ꯇꯥꯔꯒꯗꯤ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣꯝꯒꯤ ꯂꯚ ꯂꯥꯏꯐꯇꯨꯗ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯁꯣꯜꯃꯦꯠꯇꯨ ꯐꯪꯕ ꯈꯛꯇꯪ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯗ ꯐꯥꯎꯕꯀꯣ ꯀꯔꯤꯌꯔꯗ ꯐꯥꯎꯕ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯀꯣ ꯑꯗꯣꯝꯒꯤ ꯏꯒꯣ ꯍꯟꯊꯕꯤꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯍꯟꯊꯕꯤꯕ ꯀꯔꯤꯅꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣꯝꯅ ꯄꯣꯖꯤꯇꯤꯚ ꯊꯤꯡ ꯇꯧꯔꯒꯗꯤ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯉꯥꯛꯇ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤꯀꯣ ꯑꯗꯣꯝꯅ ꯄꯣꯖꯤꯇꯤꯚ ꯑꯗꯒꯤ ꯊꯥꯖꯕ ꯊꯝ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯃꯤ ꯉꯥꯛꯇ ꯑꯗꯣꯝꯗ ꯆꯪꯉꯛꯀꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯤ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯀꯥꯎꯕꯤꯗꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯗꯣꯝꯁꯤ ꯄꯥꯁ ꯂꯥꯏꯐꯀꯤ ꯇ꯭ꯔꯣꯃꯥ ꯈꯔ ꯀꯦꯔꯤ ꯇꯧꯔꯒ ꯂꯥꯛꯑꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯣꯝꯁꯤ ꯁꯥꯎꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯋꯥꯏꯜ ꯁꯥꯏꯠꯁꯨ ꯎꯠꯂꯦ ꯋꯥꯏꯜ ꯁꯥꯏꯠꯁꯨ ꯑꯃꯨꯛ ꯎꯠꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯁꯤꯡꯅ ꯑꯗꯣꯝꯒꯤ ꯌꯥꯝꯅ ꯏꯪꯕ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯁꯥꯏꯠꯇꯨꯁꯨ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯣꯝꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯣꯝꯒꯤ ꯋꯥꯏꯜ ꯁꯥꯏꯠꯇꯨꯁꯨ ꯑꯗꯨꯝ ꯎꯠꯂꯦꯕꯀꯣ ꯎꯠꯂꯦ ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯁꯦ ꯕꯦꯂꯦꯟꯁꯇ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯊꯧ ꯇꯥꯔꯤꯕꯁꯤꯡꯁꯦ ꯑꯁꯤꯒꯤꯁꯤ ꯑꯗꯣꯝꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯤꯅꯤ ꯑꯗꯣꯝꯒꯤ ꯍꯥꯔꯠ ꯑꯗꯨ ꯑꯣꯄꯟ ꯇꯧꯕꯤꯌꯨ ꯑꯣꯄꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝ ꯏꯒꯣ ꯍꯟꯊꯕꯤꯌꯨ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯌꯥꯝꯅ ꯅꯛꯅꯕ ꯑꯗꯣꯝꯅ ꯊꯥꯖꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯇꯝꯅꯤꯡ ꯇꯥꯔꯒꯁꯨ ꯑꯗꯨ ꯁꯤꯌꯔ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯂꯩꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯗꯨ ꯁꯤ ꯍꯥꯡꯒꯅꯤ ꯁꯤꯅꯦꯕꯀꯣ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯒꯥꯏꯗ ꯇꯧꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯔꯤꯕ ꯃꯩꯁꯦ ꯑꯗꯣꯝꯅ ꯑꯦꯛꯁꯟꯗ ꯄꯥꯏꯈꯠꯄꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯚ ꯂꯥꯏꯐꯇ ꯌꯥꯝꯅ ꯒ꯭ꯔꯣꯠ ꯂꯩꯀꯣ ꯌꯥꯝꯅ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯛꯀꯦ ꯆꯥꯎꯊꯣꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯂꯩꯀꯣ ꯑꯗꯣꯝꯒꯤ ꯂꯚ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯁꯣꯜꯃꯦꯠꯇꯨꯒ ꯂꯨꯍꯣꯡꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯂꯩꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨ ꯌꯨꯅꯤꯚꯔꯁꯅ ꯌꯥꯝꯅ ꯆꯥꯎꯅ ꯎꯠꯂꯤꯀꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯗꯨ ꯀꯥꯎꯕꯤꯗꯅ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯇꯥꯔꯕ ꯁꯣꯜ ꯃꯌꯥꯝ ꯑꯃꯗ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯗꯃꯛ ꯑꯗꯣꯝꯗ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯂꯚ ꯂꯥꯏꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯃꯗꯤ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯀꯨꯞꯊꯅ ꯈꯪꯅꯤꯡꯕ ꯇꯥꯔꯕꯗꯤ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯒꯤꯗꯃꯛ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯇꯥꯡꯁꯦ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ